ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯇꯥꯕ ꯈꯨꯟ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯔꯥꯙꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯆꯦꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯔꯥꯙꯦꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯝꯂꯩꯅꯥ ꯑꯃ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕꯅꯤꯅ ꯏꯃꯨꯡ ꯑꯗꯣ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯙꯦ ꯃꯇꯣꯝꯇꯅ ꯍꯣꯠꯅꯕꯅꯤꯅ ꯃꯆꯥꯒꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯊꯕꯛꯄꯨ ꯁꯨꯒꯗ꯭ꯔꯥ, ꯁꯦꯟꯕꯨ ꯇꯥꯟꯒꯗ꯭ꯔꯥ, ꯊꯕꯛ ꯃꯌꯥꯝ ꯌꯥꯝꯈꯠꯂꯛꯄꯗꯒꯤꯗꯤ ꯂꯥꯏꯔꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯊꯕꯛꯁꯨ ꯁꯨꯃꯟꯕꯅ ꯍꯧꯖꯤꯛꯇꯤ ꯔꯥꯙꯦ ꯌꯥꯝꯅ ꯑꯋꯥꯕ ꯃꯈꯜꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯆꯦꯟꯕ ꯍꯧꯖꯤꯛꯇꯤ ꯆꯍꯤ 10 ꯁꯨꯔꯕꯅ ꯃꯃꯥꯅ ꯊꯕꯛ ꯁꯨꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯄꯣꯊꯥꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯔꯥꯙꯦꯁꯨ ꯑꯋꯥꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯅꯥꯀꯟꯗ ꯂꯩꯕ ꯍꯤꯡꯈꯣꯜ ꯃꯆꯥ ꯑꯗꯨꯗ ꯍꯩꯀꯣꯜ ꯑꯃꯗ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯥꯙꯦꯗꯣ ꯍꯩꯀꯣꯜ ꯑꯗꯨꯗ ꯑꯪꯒꯨꯔ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯆꯦꯟꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯍꯣ ꯏꯃꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ?" ꯔꯥꯙꯦ ꯈꯣꯟꯖꯦꯜ ꯍꯧꯅ "ꯏꯕꯨꯡꯉꯣ, ꯑꯩ ꯑꯪꯒꯨꯔ ꯍꯦꯛꯂꯤꯌꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯌꯥꯏꯆꯦꯟꯕ ꯔꯥꯙꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯔꯥꯙꯦ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯏꯁ, ꯃꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯀꯧꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯕꯅꯦ, ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ." ꯌꯥꯏꯆꯦꯟꯕ ꯔꯥꯙꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ "ꯂꯥꯎ, ꯊꯤꯔꯛꯑꯣ, ꯆꯥꯔꯁꯤ꯫ ꯑꯩ ꯄꯨꯛꯀꯁꯦ ꯈꯣꯡꯕꯗ ꯌꯥꯗ꯭ꯔꯕꯅꯤ꯫ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯊꯣꯡꯂꯤꯕꯣ?" "ꯁꯧꯒ꯭ꯔꯤ ꯑꯃꯒ, ꯀꯥꯡꯍꯧ ꯑꯃꯒ, ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯊꯣꯡꯂꯕꯅꯦ." ꯌꯥꯏꯆꯦꯟꯕ ꯍꯔꯥꯎꯅ "ꯑꯁ, ꯑꯗꯨꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈ꯭ꯔꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯁ, ꯆꯥꯛ ꯇꯨꯝ ꯈꯪꯂꯥꯝ ꯂꯥꯝꯃꯛꯑꯦ ꯇꯧꯔꯤꯁꯤ꯫ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯁꯦ, ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯂꯒꯦ." "ꯐꯔꯦ ꯑꯗꯨꯗꯤ, ꯊꯤꯔꯝꯃꯨ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯍꯔꯥꯎꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯒꯗꯕ ꯑꯪꯒꯨꯔꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯒ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯆꯤꯟꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯪꯒꯨꯔ ꯑꯗꯨ ꯆꯥꯝꯅ ꯆꯥꯝꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯔꯥꯙꯦ ꯏꯉꯛ ꯉꯛꯅ "ꯍꯥꯏ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯦ? ꯍꯥ, ꯄꯨꯡꯅꯣꯛꯇ ꯅꯣꯛꯂꯤꯕꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯅꯣꯝꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ "ꯀꯔꯤꯅꯣ ꯏꯃꯥ? ꯈꯪꯉꯤꯅꯦ." "ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯕ ꯆꯠꯂꯨꯕꯗꯒꯤ ꯃꯣꯃꯣꯟꯀ ꯅꯣꯛꯂꯗꯅ ꯀꯔꯤꯅꯣ ꯍꯥꯏꯕ? ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ?" ꯌꯥꯏꯆꯦꯟꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯀꯣꯛꯀꯗꯣ ꯍꯣꯠꯂꯒ "ꯏꯃꯥ, ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ. ꯑꯩꯁꯨ ꯄꯥꯈꯪ ꯍꯥꯏꯕꯗꯣ ꯐꯥꯔꯛꯂꯕꯅꯤꯅꯅꯦ, ꯀꯩꯒꯤꯅೋ ꯈꯪꯗꯦ, ꯑꯩꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯔꯛꯏ. ꯃꯗꯨ ꯎꯕꯗ ꯕꯁꯟꯇ ꯂꯥꯛꯑ ꯃꯥꯜꯂꯦ." ꯔꯥꯙꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯕꯨꯛꯅꯨꯡꯗ ꯋꯥ ꯀꯔꯤꯁꯨ ꯂꯣꯠꯅꯗꯕꯅ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯕꯗ ꯀꯣꯏꯅꯖꯗ꯭ꯔꯤꯕꯅꯤ꯫ "ꯏꯁ ꯏꯁ, ꯍꯔꯦ ꯍꯔꯦ, ꯀꯌꯥꯗ ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯐꯔꯦꯅꯦ, ꯑꯗꯣ ꯀꯅꯥꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯄꯨꯔꯤꯕꯁꯤꯕꯣ?" ꯌꯥꯏꯆꯦꯟꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯥꯕꯣꯛ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯇꯈꯦꯜꯂꯩꯗꯨꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯧꯔꯤ ꯃꯄꯥꯟꯗ ꯐꯝꯂꯤꯉꯩ ꯃꯥꯁꯨ ꯋꯥꯔꯗꯨꯅ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯎꯔꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯈꯪꯍꯧꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯈꯤꯕꯅꯤ." ꯔꯥꯙꯦꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯑꯣ, ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯔꯦ? ꯍꯣꯏꯅꯦ, ꯃꯗꯨ ꯃꯁꯛꯇꯨꯝ ꯐꯅꯌꯥꯝ ꯐꯖꯈꯤꯕꯅꯤꯅꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯍꯩꯈꯤꯕꯅꯤ꯫ ꯌꯥꯏ ꯌꯥꯏ, ꯏꯆꯥꯅ ꯈꯟꯕ ꯅꯨꯄꯤꯕꯨ ꯂꯦꯝꯅ ꯃꯥꯡꯉꯦ ꯍꯥꯏꯕ꯭ꯔꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯊꯥꯗꯣꯏ ꯑꯗꯣ ꯂꯥꯅ ꯌꯣꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯅꯣꯛꯂꯒ "ꯏꯅꯦ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ꯫ ꯑꯩꯅ ꯊꯨꯒꯥꯏꯕ ꯇꯥꯔꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ?" ꯌꯥꯏꯆꯦꯟꯕ ꯁꯨꯒꯠꯂꯒ "ꯃꯁꯤꯒꯤ ꯇꯥꯟ ꯀꯥꯏꯕꯤꯁꯦ ꯂꯥꯛꯂꯗꯧꯅꯤ. ꯅꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯖꯧ ꯌꯥꯗ꯭ꯔꯣ? ꯃꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ." ꯔꯥꯙꯦꯅ "ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯤ ꯑꯉꯥꯡꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯕꯤ."
ꯊꯥꯗꯣꯏ ꯌꯥꯏꯆꯦꯟꯕꯒꯤ ꯃꯕꯣꯛꯇ ꯀꯛꯁꯤ ꯍꯠꯂꯒ, ꯌꯥꯝ ꯑꯣꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯃꯥꯏ ꯏꯀꯥꯏ ꯈꯪꯂꯣꯏ, ꯑꯗꯨꯝ ꯂꯥꯛꯀꯅꯤ, ꯏꯅꯦ ꯂꯩꯔꯤꯁꯤꯗꯤ꯫ ꯌꯥꯏꯆꯦꯟꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯊꯕꯛ ꯐꯕꯤ, ꯃꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯅꯤꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ, ꯅꯈꯣꯏ ꯑꯅꯤ ꯇꯧꯃꯤꯟꯅꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯑꯪꯒꯨꯔꯗ ꯆꯥꯝꯅ, ꯏꯅꯦ, ꯏꯕꯨꯡꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯔꯝꯃꯤꯕꯕꯣ? ꯔꯥꯙꯦ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯣ, ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯇꯈꯦꯜꯂꯩꯗꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯃꯁꯛꯀ ꯑꯃꯠꯇ ꯈꯪꯗꯈꯩ ꯍꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯋꯥꯗꯣ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯄꯥꯟ ꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯌꯥꯏꯆꯦꯟꯕꯕꯨ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯟꯖꯩ, ꯅꯨꯡꯁꯤꯖꯩ, ꯐꯣꯡꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯊꯥꯗꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯔꯥꯙꯦꯅ, ꯀꯔꯤ ꯇꯧꯔꯦ ꯊꯥꯗꯣꯏ, ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯦ, ꯑꯗꯣ ꯑꯪꯒꯨꯔꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ, ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯒꯗꯕ ꯃꯥꯜꯂꯤ, ꯏꯃꯥꯅꯁꯨ ꯈꯔ ꯂꯩꯔꯛꯑꯣ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯤꯔꯛꯄꯅꯤ꯫ ꯏꯁ, ꯏꯆꯥꯒꯨꯝꯕꯤ ꯅꯪꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯏꯅꯦ ꯂꯧꯔꯣꯏꯀꯣ, ꯅꯪꯅ ꯄꯥꯝꯂꯤꯈꯩ ꯑꯗꯨꯝ ꯂꯧ꯫ ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯗꯨꯕꯨ ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯂꯦ ꯍꯥꯏꯕ꯭ꯔꯣ? ꯈꯔꯕꯨꯗꯤ ꯀꯟꯈꯠꯂꯦ, ꯅꯍꯥꯟ ꯅꯣꯡꯅ ꯋꯥ ꯆꯨꯕ ꯅꯨꯃꯤꯠꯇꯨꯗ ꯉꯥ ꯐꯥꯔꯤꯅꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯃꯈꯣꯡꯗꯣ ꯆꯣꯠ ꯇꯧꯔꯨꯕꯒꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯨꯅꯨ, ꯏꯪꯕ ꯌꯥꯗꯕ ꯅꯪꯗꯤ ꯍꯥꯏꯗꯅ ꯀꯌꯥ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯥꯔꯣꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯌꯥꯝꯅ ꯐꯔꯛꯄꯅꯦ, ꯅꯃꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕꯅꯤ, ꯑꯗꯨꯅ ꯇꯧꯔꯤꯅꯤ꯫ ꯁꯦ, ꯁꯤꯅꯅꯦ, ꯍꯣꯔꯦꯟ ꯏꯆꯥꯅ ꯌꯨꯝꯗ ꯆꯠꯂꯝꯗꯥꯏꯗ ꯄꯨꯖꯈꯣ, ꯅꯃꯥꯗꯣ ꯄꯦꯟꯅ ꯆꯥꯖꯧꯀꯣ꯫ ꯁꯣꯏꯔꯦ, ꯔꯤꯄꯤꯠ, ꯅꯃꯥꯗꯣ ꯄꯦꯟꯅ ꯄꯤꯖꯧꯀꯣ꯫ ꯏꯅꯦ, ꯁꯤꯗꯤ ꯌꯥꯝꯃꯜꯂꯦ, ꯑꯩꯗꯤ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ, ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯒ ꯄꯦꯟꯅ ꯍꯦꯛ ꯆꯥꯊꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯐꯔꯦ ꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ, ꯏꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯨꯏꯅ ꯂꯩꯊꯕ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯍꯜꯂꯣ, ꯅꯃꯥꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯪꯒꯨꯔꯁꯤꯡꯗꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯝꯂꯒ ꯁꯥꯎꯔꯥꯡꯅꯅ ꯐꯝꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯁꯥꯟꯇꯤꯅ ꯉꯛꯅ, ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ, ꯉꯥꯅꯨꯗꯧꯅ ꯐꯤ ꯑꯃꯨꯛ ꯀꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯗꯤ? ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯑꯁꯨꯝ ꯉꯥꯏꯕꯁꯦ ꯑꯣꯏꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯩ ꯃꯥ ꯌꯥꯎꯗꯅꯗꯤ ꯈꯛ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ, ꯑꯩꯅꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤ, ꯏꯃꯥ, ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ꯫ ꯏꯁ, ꯏꯕꯨꯡꯉꯣ ꯌꯥꯏꯆꯦꯟꯕꯕꯣ, ꯀꯅꯥꯒ? ꯊꯥꯗꯣꯏ ꯃꯆꯤꯟꯒꯗꯣ ꯄꯩꯊꯣꯛꯂꯒ, ꯈꯪꯗꯦ, ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯇꯈꯦꯜꯂꯩ ꯍꯥꯏ, ꯃꯤꯅ ꯃꯁꯛ ꯐꯖꯩ, ꯑꯈꯥꯡ ꯀꯜꯂꯤ, ꯁꯣꯟꯅꯕ ꯂꯩꯁꯥꯕꯤꯗꯣ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ, ꯏꯃꯥ, ꯃꯥꯒ ꯅꯨꯡꯁꯤꯅꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯂꯩꯍꯧꯗꯣꯏꯅꯣ? ꯍꯦꯔꯥ, ꯃꯍꯥꯛꯅ ꯉꯝ ꯌꯥꯕ꯭ꯔꯣ? ꯏꯆꯥꯅ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯄꯥꯝꯖꯔꯛꯂꯒ ꯀꯔꯤꯒꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯃꯥꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯒꯥꯏꯕ ꯌꯥꯕ꯭ꯔꯥ? ꯏꯃꯥ ꯇꯧꯒꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯥ, ꯑꯩꯗꯤ ꯅꯨꯄꯤꯅꯤ, ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯅ ꯀꯝꯗꯧꯅ ꯑꯩꯅ ꯍꯧꯔꯨꯗꯣꯏꯅꯣ? ꯃꯤꯅ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡ ꯌꯥꯏꯆꯦꯟꯕꯅ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ? ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯝꯃꯤ꯫ ꯋꯥꯈꯜ ꯃꯪꯂꯒ ꯁꯨꯕ ꯑꯣꯏꯕꯅ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜꯅ ꯂꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯏ ꯊꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯃꯌꯥꯗ ꯆꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯌꯥꯏꯆꯦꯟꯕ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯁꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯏꯁ, ꯃꯁꯤꯈꯛ ꯁꯣꯛꯄꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯆꯤꯡꯗꯣꯜ ꯌꯧꯈꯩ ꯂꯥꯎꯔꯤꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯌꯦꯝꯄꯠ ꯃꯅꯥ ꯑꯃ ꯍꯦꯛꯇꯨꯅ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ
ꯁꯣꯔꯅ ꯐꯨꯐꯨ ꯀꯥꯝꯕꯤꯗꯨꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯊꯥꯗꯣꯏꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯂꯣꯏꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯊꯥꯗꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯏꯪꯉꯉꯛꯅ ꯑꯦ ꯀꯔꯤꯅꯣ ꯃꯤꯉꯣꯟꯗ ꯌꯦꯡꯕꯕꯨ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯕ꯭ꯔꯥ? ꯆꯥꯗ ꯑꯩꯈꯣꯏ ꯌꯦꯡꯉꯤꯗꯨꯕꯨ ꯅꯠꯇꯦ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯍꯥꯏꯕ? ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯣ ꯑꯇꯣꯞꯄꯗ ꯌꯦꯡꯊꯣꯛꯂꯒ ꯅꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯈꯪꯉꯦꯗꯅ ꯃꯤ ꯏ ꯊꯣꯛꯄꯁꯤꯕꯨ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯊꯥꯡꯁꯤꯅ ꯃꯆꯦꯠ ꯑꯃꯠꯇ ꯂꯦꯜꯂꯛꯀꯦꯅꯦ ꯑꯗꯨꯒ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯔꯥ ꯃꯥꯒꯤ ꯆꯩꯅꯥꯗꯣ꯫ ꯌꯥꯏꯆꯦꯟꯕ ꯊꯥꯗꯣꯏꯒꯤ ꯃꯈꯥꯆꯥꯏ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯍꯩ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤ ꯁꯛꯊꯤꯕꯤ ꯅꯪꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯁꯛꯊꯤꯕ ꯅꯪ ꯈꯪꯂꯤꯕ ꯈꯖꯥꯏꯒꯁꯦ ꯍꯩ ꯑꯃꯨꯟꯕꯗꯧꯅ ꯂꯣꯏꯅ ꯉꯥꯡꯂꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯑꯗꯣ ꯁꯥꯎꯔꯥꯡꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯙꯦꯁꯨ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯤ꯫ ꯑꯅꯤ ꯑꯗꯣ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯔꯥꯙꯦꯅ ꯏꯍꯦ ꯃꯃꯥꯏ ꯑꯁꯦ ꯀꯌꯥꯗ ꯊꯛꯂꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯌꯥꯏꯆꯦꯟꯕꯅ ꯏꯁ ꯏꯃꯥꯁꯨꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯅꯦ ꯄꯥꯅꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯊꯥꯗꯣꯏꯁꯨ ꯅꯪꯅ ꯂꯛꯅꯔꯨꯔꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤꯁꯦ꯫ ꯌꯥꯏꯆꯦꯟꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯛꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯂꯛꯅꯕ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡꯁꯤꯕꯣ꯫ ꯔꯥꯙꯦ ꯃꯀꯣꯛꯇ ꯑꯪꯒꯨꯔꯅ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯕ ꯄꯣꯂꯥꯡ ꯑꯗꯣ ꯊꯥꯡꯒꯠꯂꯒ ꯍꯥꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯅꯪꯅ ꯂꯛꯅꯕꯤꯃꯟꯗꯅ ꯊꯥꯗꯣꯏꯗꯣ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯃꯟꯗꯅ ꯆꯪꯂꯛꯇꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯙꯦꯗꯣ ꯑꯗꯨꯃꯛ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯌꯥꯏꯆꯦꯟꯕ ꯃꯇꯥꯎ ꯂꯦꯝꯕꯒ ꯂꯣꯏꯅꯅ ꯆꯤꯡꯌꯥ ꯃꯅꯥꯛ ꯑꯃꯗ ꯍꯅꯨꯕ ꯑꯃꯒꯤ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯏꯕꯨꯡꯉꯣ ꯌꯥꯏꯆꯦꯟꯕ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯗꯥꯏꯅꯦ ꯃꯗꯨꯕꯨ ꯀꯝꯗꯧꯕꯒꯦꯅꯦ ꯃꯁꯛꯄꯨ ꯐꯅꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤꯅꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯏꯄꯨ ꯃꯗꯨꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯣꯏꯕꯅ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯝꯕꯗꯗꯤ ꯍꯣꯏ ꯊꯣꯛꯑꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯩꯀꯣꯜꯗ ꯊꯥꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯇꯝ ꯑꯃꯗ ꯃꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯩꯒ ꯊꯕꯛ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯔꯝꯂꯤꯕꯅꯤꯅꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯤ ꯑꯁ ꯂꯣꯏꯔꯦ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯆꯥꯛ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯅꯣꯛꯂꯒ ꯏꯁ ꯂꯥꯏꯔꯦꯝꯕꯤꯅ ꯏꯄꯨꯗ ꯇꯥꯃꯣ ꯀꯧꯔꯛꯂꯕ? ꯍꯅꯨꯕ ꯍꯔꯥꯎꯅ ꯀꯧꯔꯤꯕꯅꯤꯅꯦ ꯅꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯛꯈ꯭ꯔꯕ ꯖꯥꯠꯅꯤꯅꯦ꯫ ꯋꯥꯗꯣ ꯇꯥꯕꯗ ꯂꯦꯝꯕ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯒ ꯁꯛꯇꯥꯁꯤꯒ ꯍꯤꯡꯆꯥꯕꯤꯅ ꯐꯥꯎ ꯄꯥꯝꯅꯔꯣꯏꯗꯕ ꯃꯥꯏꯊꯣꯡ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯃꯣ ꯀꯧꯏ ꯀꯥꯏꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯖꯤꯜꯂꯒ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯦꯝꯕ? ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯄꯨ ꯏꯄꯨꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝꯅ ꯅꯩꯔꯛꯈꯤꯕ ꯖꯥꯠꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯕꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ꯫ ꯌꯥꯏꯆꯦꯟꯕ ꯂꯦꯝꯕꯗꯤ ꯌꯦꯡꯂꯒ ꯃꯤꯆꯤ ꯈꯠꯆꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯃꯨꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯖꯥꯠꯅꯣ? ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯑꯐꯥꯎꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯅꯥꯏ ꯈꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯇꯧꯖꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯁꯤꯗ ꯈꯟꯀꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥ ꯊꯥꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯁꯥꯖꯒꯅꯤ꯫ ꯇꯥꯎ ꯇꯥꯎ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ
ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕ ꯍꯔꯥꯎꯅ꯫ ꯏꯇꯥꯎ, ꯃꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯒꯨꯝꯁꯤ, ꯌꯥꯎꯁꯤꯜꯂꯨꯁꯤ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯛꯂꯕꯗꯤ ꯃꯁꯤꯗ꯫ ꯅꯨꯡꯇꯤꯒꯤ ꯑꯐꯪ ꯁꯨꯗꯧ ꯁꯔꯨꯛ ꯅꯨꯡꯇꯤꯒꯤ ꯁꯨꯔꯒ ꯊꯥꯒꯤ ꯑꯣꯏꯅ ꯐꯪꯕꯅ ꯐꯠꯇ꯭ꯔꯣ? ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯃꯗꯨ ꯄꯥꯝꯃꯤ꯫ ꯁꯣꯏꯅꯗꯕꯤꯗ ꯃꯗꯣ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯁꯤ꯫ ꯍꯅꯨꯕ ꯑꯗꯨꯅ, ꯍꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣ꯫ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯆꯥꯕ ꯀꯥꯎꯔꯕꯣ ꯊꯕꯛꯀꯤ ꯋꯥꯈꯜꯗ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯙꯦꯅ ꯀꯣꯜꯂꯤꯛ ꯐꯦꯡꯂꯤꯉꯩ ꯌꯥꯏꯆꯦꯟꯕꯅ ꯃꯅꯥꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯙꯦꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯗꯤ ꯏꯆꯥꯕꯨ ꯂꯝꯗꯝ ꯇꯥꯝꯅꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯌꯥꯏꯆꯦꯟꯕ ꯍꯔꯥꯎꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯒ, ꯑꯗꯨꯅꯦꯕ, ꯏꯃꯥꯁꯤꯗꯤ ꯅꯨꯡꯁꯤꯕꯅ꯫ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯁꯨꯕ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤ, ꯂꯩꯇꯕ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ, ꯅꯣꯡꯗꯝ ꯅꯥꯏꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯣ ꯐꯪꯂꯕꯗꯤ ꯊꯥꯒꯤꯗꯤ ꯁꯣꯏꯔꯔꯣꯏꯗꯅ꯫ ꯃꯪꯂꯥꯟꯗ ꯗꯣꯂꯥꯟ ꯁꯥꯒꯠꯀꯅꯨꯀꯣ꯫ ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯑꯗꯣ ꯈꯜꯂꯕ ꯃꯇꯝꯗ ꯑꯣꯏꯅ ꯍꯔꯥꯎꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯪꯂꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯅ, ꯏꯇꯥꯎ, ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯆꯪꯂꯒ ꯍꯦꯛꯇ ꯍꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯌꯥꯏꯆꯦꯟꯕꯅ, ꯃꯔꯨꯞ, ꯃꯁꯤꯕꯨ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ, ꯃꯥꯅꯤ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯑꯁꯨꯛ ꯆꯥꯎꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯁꯪꯒꯥꯏ ꯍꯥꯏꯗꯅ ꯊꯥꯔꯤꯕꯁꯦ꯫ ꯂꯦꯝꯕꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛ ꯀꯥꯛꯄ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ, ꯁꯥꯎꯅꯨ ꯃꯔꯨꯞ, ꯏꯇꯥꯎ ꯌꯥꯏꯆꯦꯟꯕꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗꯗꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯤꯠꯁꯦ ꯐꯨꯠꯇꯣꯛꯂꯒ ꯏꯁꯣꯔꯅ ꯄꯥꯟꯕꯤꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯅꯤꯃꯛꯁꯦ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯁꯥꯎ ꯌꯥꯗꯦꯀꯣ? ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ, ꯍꯩꯃꯥ, ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅꯦ ꯊꯥꯔꯤꯕꯁꯦ꯫ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯌꯥꯝ ꯊꯦꯡꯅꯕꯖꯥꯠꯅꯤꯅꯦ꯫ ꯂꯦꯝꯕꯅ, ꯍꯣꯏ, ꯉꯁꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯋꯥꯏ ꯅꯪ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯎꯔꯔꯣꯏꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯑꯗꯣ ꯃꯇꯥꯔꯣꯏ ꯆꯤꯡꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯤꯔꯨꯛ ꯐꯨꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ, ꯈꯪꯗꯦ ꯆꯤꯡꯂꯦꯝꯕꯤ, ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯃꯣꯟ ꯅꯣꯛꯂꯒ, ꯇꯈꯦꯜꯂꯩꯗꯨꯁꯨ ꯏꯪꯗꯤ ꯌꯥꯝ ꯇꯞꯆꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯥꯝꯖꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯣꯏꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯏꯕꯨꯡ ꯌꯥꯏꯆꯦꯟꯕꯅ ꯅꯪꯕꯨ ꯈꯟꯖꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯪꯏ ꯆꯤꯡꯂꯦꯝꯕꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯆꯜ ꯑꯃꯒꯨꯝ ꯈꯟꯕꯤꯕ ꯈꯛꯇꯅꯤ, ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯗꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯏꯕꯨꯡꯒꯨꯝꯅ ꯈꯟꯅꯕ ꯌꯥꯝꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯂꯛꯇꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯁ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯕꯨꯡ ꯌꯥꯏꯆꯦꯟꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯔꯒꯦꯁꯤꯔꯕ? ꯊꯥꯗꯣꯏ ꯃꯉꯛ ꯑꯗꯣ ꯅꯣꯝꯂꯒ, ꯍꯣꯏ, ꯃꯗꯨꯃꯛꯅꯤ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯁꯣꯔ ꯅꯤꯡꯕ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈ꯭ꯔꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯍꯦ, ꯃꯗꯨꯃꯛꯁꯨ ꯐꯠꯇꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯇ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯝꯅ ꯋꯥꯅ ꯂꯦꯟꯒꯗꯣꯏꯅꯣ? ꯈꯔ ꯊꯃꯣꯏꯗꯣ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯗꯧꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯊꯤꯕ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯒ ꯅꯣꯏ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯊꯥꯗꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯃꯗꯨꯁꯨ ꯑꯩ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯈꯦꯜꯂꯩ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯝꯃꯤ꯫
ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯅ ꯏꯁ ꯊꯥꯗꯣꯏ ꯃꯁꯤꯕꯨ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯣꯏꯖꯥꯠꯂꯣ? ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯄꯥꯛꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯍꯠꯂꯒ ꯃꯁꯥ ꯑꯁꯤꯒ ꯍꯔꯥꯎꯔꯤꯅꯤ ꯀꯥꯏꯅ꯫ ꯑꯃꯗꯨꯅꯗꯤ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯀꯞꯂꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯍꯔꯥꯎꯔꯤꯅꯤꯅꯦ꯫ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯏꯁ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯔꯥꯙꯦ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯂꯦꯝꯕ ꯑꯗꯣ ꯃꯈꯨꯠꯇ ꯉꯥꯅꯨ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯙꯦ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ? ꯂꯦꯝꯕ ꯃꯃꯣꯟ ꯅꯣꯛꯂꯒ ꯉꯁꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯥꯊꯔꯨꯔꯁꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ? ꯀꯔꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯅꯣꯅꯦ? ꯌꯥꯏꯆꯦꯟꯕ ꯍꯔꯥꯎꯅ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯈꯜꯂꯦ꯫ ꯔꯥꯙꯦ ꯍꯔꯥꯎꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯂꯦꯝꯕ ꯅꯣꯛꯂꯒ ꯃꯣꯏꯒꯤ ꯊꯕꯛ ꯈꯨꯈꯟꯗꯨꯗꯤ ꯑꯉꯛꯄꯅꯤꯍꯦ ꯏꯃꯥ꯫ ꯅꯣꯛꯄꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯤꯔꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯥꯎꯈ꯭ꯔꯕ ꯁꯪꯒꯣꯏ ꯑꯃꯗ ꯂꯣꯏꯅ ꯍꯣꯏꯖꯤꯜꯂꯦ, ꯉꯥꯅꯨ ꯍꯣꯏꯖꯤꯟꯕꯗꯧꯅ꯫ ꯑꯗꯨꯒ ꯑꯆꯧꯕ ꯀꯩ ꯑꯃ ꯊꯥꯗꯣꯛꯂꯛꯑꯦ꯫ ꯃꯗꯨ ꯎꯕꯗ ꯑꯇꯩꯈꯩꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯤꯗꯕ ꯅꯨꯄꯥ ꯃꯔꯤ, ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯩ, ꯁꯤꯗ ꯀꯤꯗꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯔꯥꯙꯦ ꯅꯣꯛꯂꯒ ꯑꯉꯥꯎꯕꯁꯤꯗꯤ ꯃꯗꯨꯕꯨ ꯀꯔꯤꯒꯤ ꯅꯣꯛꯅꯤꯡꯂꯤꯕꯅꯣ? ꯃꯤ ꯀꯤꯖꯗꯅ ꯇꯧꯔꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯄꯗ ꯆꯪꯒꯗꯕꯁꯤꯡꯗꯣ ꯌꯦꯡꯁꯤꯜꯂꯛꯂꯒꯦ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯦꯟꯁꯥꯡ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯔꯥꯙꯦꯅ ꯏꯕꯨꯡꯉꯣ, ꯃꯁꯦ ꯊꯥꯗꯣꯏ ꯈꯣꯏꯗ ꯑꯃꯨꯛꯇ ꯊꯤꯜꯂꯨꯆꯣ꯫ ꯏꯃꯥꯗꯤꯅꯦ ꯑꯃꯝꯕꯁꯤꯗ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄꯗꯣ ꯃꯤꯠꯀ ꯅꯨꯡꯉꯥꯏꯇꯕꯒ ꯐꯔꯛ ꯇꯥꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯑꯦꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯧꯔꯒ ꯅꯨꯡꯁꯤꯅꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯣꯏ ꯃꯁꯦꯟꯁꯦ꯫ ꯃꯥ ꯑꯣꯏꯅ ꯂꯩꯒꯦ ꯂꯩꯃꯤꯟꯅꯔꯣ ꯅꯆꯥꯅꯨꯄꯤ ꯁꯛꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯙꯦ ꯅꯣꯛꯂꯒ ꯑꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯀꯣꯆꯤ ꯑꯃ ꯍꯦꯛꯇ ꯀꯣꯜꯂꯛꯏ, ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ꯫ ꯂꯦꯝꯕꯅ ꯃꯗꯨ ꯑꯉꯥꯡꯗꯣ ꯃꯁꯛꯇꯨꯝ ꯐꯅ ꯐꯖꯈꯤꯕꯅꯤꯅꯦ꯫ ꯅꯃꯧ ꯑꯣꯏꯕꯗ ꯌꯥꯝꯅ ꯆꯥꯟꯅꯒꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯔꯥꯙꯦ ꯃꯃꯣꯟ ꯅꯣꯛꯂꯒ ꯌꯥꯕꯨ ꯌꯥꯔꯗꯤ ꯑꯣꯏꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗ ꯏꯆꯥ ꯊꯥꯗꯣꯏꯒꯤꯁꯨ, ꯑꯩꯒꯤ ꯏꯆꯥꯒꯤꯁꯨ ꯑꯌꯥꯕ ꯑꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯍꯦꯔꯥ, ꯃꯗꯨꯒꯤ ꯋꯥꯕꯨ ꯑꯩ ꯌꯥꯅꯕ ꯁꯦꯝꯂꯛꯀꯦ꯫ ꯏꯃꯥꯅꯕꯨ ꯌꯥꯔꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯁꯣꯝꯗꯅ ꯌꯥꯏꯆꯦꯟꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤ ꯊꯥꯗꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯊꯥꯗꯣꯏꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯣ ꯈꯪꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯁꯛꯇꯝ ꯑꯗꯨꯗ ꯈꯔ ꯀꯦꯁꯜꯂꯒ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯇꯥꯡꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤ ꯐꯤ ꯏꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯏꯆꯦꯟꯕ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ꯫ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯣꯛ ꯄꯤꯁꯜꯂꯒ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯂꯥꯏ ꯃꯥꯟꯕ ꯃꯈꯩ ꯀꯦꯔꯤꯗꯨꯅ꯫ ꯊꯥꯗꯣꯏ ꯃꯆꯤꯟꯒꯗ ꯁꯨꯛꯇꯣꯛꯂꯒ ꯌꯥꯏꯆꯦꯟꯕ ꯊꯥꯗꯣꯏꯒꯤ ꯃꯈꯥꯖꯥꯏ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯝꯂꯒ ꯃꯥꯏꯖꯥꯎꯕꯤ! ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯈꯣꯡ ꯑꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯒ ꯅꯪ ꯂꯥꯛꯇ ꯂꯥꯛꯑꯣꯕ, ꯈꯪꯒꯅꯤꯕ ꯅꯪ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯂꯦꯝꯕ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯑꯗꯣ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯡꯅ ꯆꯠꯄꯗꯣ ꯈꯔ ꯂꯥꯞꯄꯅ ꯅꯨꯡꯉꯥꯏꯇꯦ ꯋꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯥꯏꯒꯠꯅꯗꯨꯅ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯅꯤ꯫ ꯌꯥꯏꯆꯦꯟꯕ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ
ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏꯁꯨ ꯂꯥꯛꯂꯗꯨꯅ ꯏꯅꯦ ꯂꯩꯇ꯭ꯔꯣ ꯏꯕꯨꯡ ꯌꯥꯏꯆꯦꯟꯕ? ꯌꯥꯏꯆꯦꯟꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯈꯪꯗꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦ, ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯆꯠꯂꯣ, ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯠꯂꯛꯑꯣ꯫ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯒ ꯅꯇꯟꯗꯤ ꯇꯟꯈ꯭ꯔꯕ, ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯗꯤ ꯏꯁꯤꯡꯒꯗꯣ ꯅꯇꯟ ꯇꯟꯗꯅ ꯊꯛꯂꯝꯂꯣꯏꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯗꯧꯔꯤ, ꯑꯇꯟꯕ ꯅꯉꯣꯟꯗ ꯂꯩꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯏꯁꯤꯡ ꯑꯗꯣ ꯁꯣꯔ ꯍꯣꯟꯗꯕꯤ ꯃꯈꯩ ꯊꯛꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯕꯨ ꯏꯪ ꯇꯞꯄꯤ ꯇꯈꯦꯜꯂꯩ ꯂꯧꯗꯣꯏꯁꯤꯗꯤ꯫ ꯍꯌꯦꯡꯋꯥꯏꯅꯦ, ꯅꯄꯨꯔꯣꯏꯕꯅꯒ ꯊꯕꯛ ꯍꯜꯂꯛꯂꯒ ꯁꯨꯃꯥꯏꯅꯒ ꯏꯁꯧꯒ ꯂꯥꯡꯂꯗꯤ ꯈꯨꯗꯛꯇ ꯅꯄꯥꯝꯗ ꯍꯟꯖꯔꯛꯁꯅꯤ꯫ ꯊꯥꯗꯣꯏ ꯌꯥꯏꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯅꯤꯡꯈꯥꯡ ꯐꯝꯊꯔꯛꯂꯒ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯣꯏꯔꯔꯣꯏ ꯈꯜꯂꯨꯔꯅꯨ꯫ ꯇꯈꯦꯜꯂꯩꯗꯣ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯂꯝꯄꯥꯛꯇ ꯄꯤꯔꯨꯛ ꯍꯦꯛꯂꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯃꯥꯟꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ꯫ ꯏꯁ, ꯃꯗꯨꯕꯨ ꯅꯪ ꯇꯁꯦꯡꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯂꯣꯏꯗ, ꯁꯨꯝ ꯃꯥꯟꯕ ꯑꯣꯏꯔꯝꯅꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯕ ꯊꯣꯛꯄꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ꯫ ꯊꯥꯗꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯪꯗꯦ, ꯑꯩꯗꯤ ꯀꯣꯟꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯉꯥꯎꯗꯨꯅ ꯆꯠꯀꯗꯕꯒꯤ ꯁꯔꯨꯛ ꯉꯟꯇꯥꯅ ꯊꯥꯗꯣꯛꯍꯧ꯫ ꯏꯅꯦꯗꯣ ꯂꯥꯛꯂꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ, ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯁꯨ ꯎꯔꯛꯈꯤꯕꯅꯤ ꯇꯈꯦꯜꯂꯩꯅ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯣ꯫ ꯃꯇꯧ ꯑꯗꯨꯅ ꯇꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯌꯥꯏꯆꯦꯟꯕꯅꯁꯨ ꯊꯥꯗꯣꯏꯗ ꯈꯪꯗꯕ ꯁꯥꯔꯒ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯦꯝꯕ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕꯅ ꯊꯣꯡ ꯉꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯂꯝꯗꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯕꯤ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯝ ꯊꯋꯥꯏ ꯂꯨꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯑꯗꯨꯃꯥꯏꯅ ꯉꯥꯎꯖꯔꯤꯅꯦ ꯍꯥꯏꯗꯨꯅ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤ ꯊꯣꯛ ꯍꯥꯏꯖꯤꯜꯂꯧ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯣꯏꯔꯣꯏꯀꯣ, ꯃꯤꯅ ꯍꯟꯖꯈꯤꯅꯤ꯫ ꯂꯦꯝꯕꯅ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯅꯇꯤꯟ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯖꯍꯧ ꯇꯥꯕꯅꯤ꯫ ꯍꯣꯏꯅꯦ, ꯐꯔꯦꯅꯦ ꯑꯩꯒꯤꯗꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯒꯦ? ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯂꯩꯅ ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯗꯕꯗꯣ? ꯌꯥꯏꯆꯦꯟꯕ ꯉꯛꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯄꯥꯝꯕ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯖꯔꯛꯇꯦꯀꯣ꯫ ꯂꯦꯝꯕ ꯅꯣꯛꯂꯒ ꯏꯁ, ꯆꯠꯂꯣꯗ, ꯅꯆꯤꯟꯗꯣ ꯊꯤꯔꯅꯨ꯫ ꯊꯥꯗꯣꯏꯗꯣ ꯀꯣꯛ ꯌꯨꯝꯁꯨ ꯅꯛꯂꯦ, ꯍꯣꯔꯦꯟꯂ ꯀꯩꯅꯣ ꯍꯦꯛꯇ ꯆꯤꯡꯂꯒ ꯄꯨꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯆꯦꯟꯕ ꯂꯦꯝꯕꯒꯤ ꯃꯄꯨꯛꯇ ꯈꯨꯇꯨꯝꯅ ꯁꯨꯔꯒ ꯃꯤꯒꯤ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯑꯃꯒꯨꯝ ꯈꯟꯖꯗꯨꯅ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯗ ꯂꯦꯝꯕ ꯁꯨꯒꯠꯂꯒ ꯑꯌꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯌꯥꯏꯆꯦꯟꯕ ꯑꯗꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯡꯅ ꯑꯣꯏꯅ ꯂꯦꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯌꯧꯔꯗꯨꯅ ꯌꯥꯏꯆꯦꯟꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯣ ꯅꯨꯄꯤ ꯆꯣꯞ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯊꯦꯡꯉꯦꯅꯦ, ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕꯅ ꯍꯧꯗꯣꯛꯂꯒ ꯍꯩꯃꯥ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤꯁꯤꯅ? ꯂꯦꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯊꯣꯛꯂꯗꯨꯅ ꯏꯇꯥ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯅꯪ ꯑꯗꯨꯝ ꯆꯠꯊꯣꯛꯂꯨꯔꯣ꯫ ꯑꯩ ꯏꯁꯥꯁꯦ ꯂꯣꯏꯅ ꯁꯤꯊꯔꯦ, ꯑꯗꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ, ꯉꯝꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯗꯨꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯆꯥꯎꯔꯦꯜꯒꯤꯗ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯕ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯝ ꯑꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯌꯥꯏꯆꯦꯟꯕ ꯑꯗꯣ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯥꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ
ꯃꯇꯝꯁꯤꯁꯨ ꯌꯧꯈ꯭ꯔꯦꯅꯦ ꯃꯝꯕꯅꯁꯨ ꯂꯣꯏꯔꯦ ꯂꯝꯕꯤꯁꯦ ꯊꯥꯎꯃꯩ ꯍꯥꯏꯔ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯏꯇꯣꯝꯇꯁꯨ ꯇꯥꯔꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯕ ꯐꯪꯗꯦ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯊꯧꯔꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯝꯍꯥꯡ ꯑꯣꯏ ꯎꯃꯪ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯈꯪꯍꯧꯗꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯅꯝꯂꯛꯂꯝꯃꯤ ꯌꯥꯏꯆꯦꯟꯕ ꯁꯒꯣꯜ ꯊꯧꯕ ꯑꯗꯨ ꯂꯦꯞꯂꯒ ꯏꯁ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕꯒꯤ ꯃꯅꯝ ꯅꯝꯃꯤꯅꯦ ꯆꯥꯛꯀ ꯂꯥꯝꯃꯀꯥꯟꯁꯤꯗ ꯀꯅꯥꯅꯕꯨ ꯊꯣꯡꯂꯤꯕ ꯖꯥꯠꯅꯣ ꯃꯅꯝ ꯑꯗꯨ ꯍꯦꯟꯅ ꯃꯅꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯌꯥꯏꯆꯦꯟꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯅꯝ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯁꯨꯠ ꯅꯝꯗꯨꯅ ꯊꯤꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯞꯇꯛꯅ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯄꯤꯛꯂꯕ ꯕꯣꯗꯣꯟꯒꯤ ꯃꯩꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯜꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕꯅ ꯍꯔꯥꯎꯅ ꯑꯣ ꯃꯅꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯍꯥꯎꯅ ꯍꯦꯛꯇ ಚಾಥꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯌꯧꯔꯕꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯗꯨꯀꯥꯟ ꯑꯗꯨ ꯄꯤꯛꯇꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯗꯨꯕꯨ ꯃꯒꯨꯟꯗꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯑꯃꯟꯕ ꯗꯨꯀꯥꯟꯁꯨ ꯑꯣꯏꯔꯝꯃꯤ ꯌꯥꯏꯆꯦꯟꯕꯅ ꯍꯣ ꯗꯨꯀꯥꯟ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕꯒꯤ ꯃꯅꯝ ꯑꯗꯨꯕꯨ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯅꯝꯖꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯆꯤꯡꯂꯦꯝꯕꯤ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯣꯔꯛꯂꯝꯃꯤ ꯏꯕꯨꯡ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯐꯖꯕꯇꯁꯨ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯥꯏꯆꯦꯟꯕꯅ ꯏꯆꯜꯒꯤꯁꯤꯕꯨ ꯀꯔꯤ ꯌꯥꯎꯕꯒꯦ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯏꯕꯨꯡ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯗꯤ ꯁꯨꯞꯅꯇꯪꯒꯤ ꯑꯣꯛ ꯊꯣꯡꯕ ꯈꯛꯇꯃꯛ ꯌꯥꯎꯏ ꯏꯁꯤꯡꯒ ꯌꯥꯏꯆꯦꯟꯕ ꯍꯔꯥꯎꯅ ꯃꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯑꯣꯛ ꯊꯣꯡꯕꯗꯣ ꯈꯔ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩ ꯃꯃꯜ ꯑꯗꯨꯝ ꯋꯥꯠꯇꯅ ꯄꯤꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯂꯣ ꯇꯨ ꯃꯄꯥꯟ ꯑꯁꯤꯗ ꯊꯥꯔꯤꯕ ꯐꯤꯔꯥ ꯑꯁꯤꯗ ꯐꯝꯕꯤꯔꯝꯂꯣ ꯑꯩ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯌꯥꯏꯆꯦꯟꯕ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯈꯔꯒ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯑꯣꯛ ꯊꯣꯡꯕ ꯑꯃꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯄꯨꯊꯣꯔꯛꯇꯨꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ ꯃꯅꯝꯗ ꯆꯤꯡꯈꯠꯂꯒ ꯌꯥꯏꯆꯦꯟꯕ ꯍꯔꯥꯎꯅ ꯑꯁ ꯏꯆꯜꯒꯤ ꯑꯣꯛ ꯊꯣꯡꯕ ꯃꯅꯝꯁꯤꯗꯤ ꯑꯁ ꯈꯨꯅꯨꯡꯁꯤ ꯑꯃ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯕꯨꯡ ꯍꯥꯎꯅ ꯆꯥꯊꯣꯛꯄꯤꯌꯣ ꯑꯣꯛꯇ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯌꯥꯏꯆꯦꯟꯕ ꯆꯥꯛꯀ ꯂꯥꯝꯕ ꯑꯗꯨꯗ ꯆꯥꯕ ꯍꯧꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯌꯥꯏꯆꯦꯟꯕꯅ ꯆꯥꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯆꯦꯟꯕꯅ ꯏꯆꯜꯒꯤ ꯑꯣꯛ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕꯗꯤ ꯏꯃꯥꯄꯣꯛꯇꯒꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯏꯆꯜꯒꯤ ꯗꯨꯀꯥꯟꯁꯦ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯑꯣꯏꯅ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯍꯥꯡꯂꯕꯗꯤ ꯃꯤ ꯄꯥꯛꯅ ꯇꯤꯟꯗꯕꯅꯤꯅ ꯁꯤꯠꯄ ꯈꯔ ꯋꯥꯗ꯭ꯔꯣ ꯏꯕꯨꯡ ꯑꯩꯒꯤꯗꯤ ꯄꯣꯠ ꯌꯣꯟꯕ ꯁꯤꯠꯅꯕ ꯑꯣꯛ ꯊꯣꯡꯕ ꯅꯠꯇꯦꯗ ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯑꯦꯟꯁꯥꯡ ꯑꯁꯦ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯆꯥꯕꯤꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯊꯣꯡꯖꯕꯅꯤ ꯑꯁ ꯑꯗꯨꯗꯤ ꯏꯆꯜꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏꯅ ꯑꯗꯣ ꯑꯁꯨꯛ ꯃꯝꯅ ꯊꯦꯡꯂꯕ ꯑꯁꯤꯗ ꯅꯇꯣꯝꯇꯗꯨꯁꯨ ꯅꯨꯄꯤꯅꯤ ꯀꯤꯖꯗ꯭ꯔꯣ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯂꯝꯍꯥꯡꯁꯤꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯕꯨꯡ ꯑꯩꯒꯤꯗꯃꯛ ꯁꯦꯟꯅꯕꯤꯅꯕ ꯂꯥꯌꯥꯝ ꯌꯥꯝꯅ ꯂꯩꯌꯦ ꯌꯥꯏꯆꯦꯟꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁ ꯏꯆꯜꯗꯤ ꯐꯥꯒꯤ ꯑꯃ ꯇꯧꯕ ꯍꯩꯅ ꯑꯗꯣ ꯌꯨꯝꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯗꯨꯀꯥꯟ ꯐꯝꯃꯤꯁꯤꯕꯨ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯕꯨꯡ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯌꯨꯝ ꯂꯩꯇ꯭ꯔꯦ ꯎꯃꯪꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯈꯟꯕꯤꯗꯦꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯁꯤꯈ꯭ꯔꯕꯁꯨ
ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ꯫ ꯌꯥꯏꯆꯦꯟꯕ ꯅꯨꯡꯉꯥꯏꯇꯅ ꯏꯆꯜꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯏꯪ ꯇꯞꯄꯗ ꯅꯠꯇꯦ, ꯅꯁꯛꯁꯨ ꯐꯖꯩ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯣꯛ ꯃꯇꯨꯝ ꯑꯃꯈꯛ ꯂꯧꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯣꯛ ꯃꯇꯨꯝ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯤꯟꯊ꯭ꯔꯣꯛ ꯄꯥꯏꯕꯒꯨꯝꯅ ꯑꯣꯏꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯗꯨꯅ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯩ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯤꯟꯊ꯭ꯔꯣꯛ ꯑꯗꯣ ꯈꯨꯟꯒꯠꯇꯨꯅ ꯆꯥꯁꯤꯜꯂꯒ, "ꯀꯩꯒꯤꯅꯣ ꯏꯕꯨꯡ, ꯑꯁꯨꯛ ꯍꯥꯎꯈ꯭ꯔꯕ ꯑꯦꯟꯁꯥꯡ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯤꯁꯤꯕꯣ?" ꯌꯥꯏꯆꯦꯟꯕ ꯆꯤꯡꯅꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯇꯤꯟꯊ꯭ꯔꯣꯛ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕ ꯁꯥꯎꯅ, ꯀꯩꯅꯣ ꯂꯩꯁꯥꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈꯠꯈꯤꯗ꯭ꯔꯦꯗ꯫ ꯃꯤꯉꯣꯟꯗ ꯆꯥꯅꯕ ꯄꯤꯖꯕꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, "ꯀꯔꯤꯅꯣ ꯏꯕꯨꯡ, ꯑꯩꯈꯣꯏꯗꯤ ꯇꯤꯟꯊ꯭ꯔꯣꯛ ꯑꯁꯦ ꯆꯥꯏ, ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ." ꯌꯥꯏꯆꯦꯟꯕ ꯃꯇꯤꯟ ꯁꯤꯠꯇꯣꯛꯂꯒ, "ꯊꯨꯏ, ꯀꯔꯤꯅꯨꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕꯅꯣ ꯈꯪꯗꯦ, ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯅꯣꯏꯗꯤ ꯑꯁꯨꯝꯕ ꯆꯥꯕ ꯑꯣꯏꯔꯦ, ꯃꯤꯔꯣ ꯅꯣꯏꯕꯣ? ꯁꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯕꯣ? ꯅꯔꯝ ꯆꯠꯇꯨꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯠꯄꯣꯏ ꯁꯤꯠꯇꯕꯣꯏ ꯗꯨꯀꯥꯟ ꯐꯝꯃꯤꯁꯦ꯫ ꯀꯅꯥ ꯑꯃꯠꯇꯁꯨ ꯆꯪꯂꯛꯑꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯊꯣꯛꯂꯒ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯒ, "ꯁꯦꯜ ꯌꯥꯝ ꯄꯥꯝꯅꯗꯤ ꯃꯤꯅ ꯆꯥꯅꯕ ꯈꯔꯁꯨ ꯇꯧ꯫ ꯑꯦꯟꯁꯥꯡ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ, ꯑꯗꯨꯒ ꯅꯪꯗꯤ ꯃꯅꯨꯡꯗ ꯍꯨ ꯄꯨꯕꯤ ꯑꯣꯏꯔꯝꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯪꯒꯜꯂꯣꯝꯗ ꯅꯨꯡꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯁꯥꯎꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯑꯃꯒꯨꯝ ꯃꯩꯈꯨ ꯈꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯆꯦꯟꯕ ꯃꯁꯥ ꯑꯗꯣ ꯑꯁꯨꯝ ꯑꯉꯛꯄꯅ ꯊꯜꯂꯛꯏ꯫ ꯑꯩꯅ ꯊꯤꯅ ꯉꯥꯡꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯒ ꯄꯥꯟ ꯗꯨꯀꯥꯟ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯐꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕ ꯖꯥꯠꯂꯥ? ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ, "ꯏꯕꯨꯡ." ꯌꯥꯏꯆꯦꯟꯕ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯃꯐꯤ ꯃꯅꯥ ꯏꯁꯦ ꯁꯦꯒꯥꯏ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯃꯃꯤꯠ ꯑꯗꯣ ꯏꯔꯥꯎ लाउ, ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯤ ꯄꯨꯡꯀꯥ ꯀꯥꯔꯗꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯁꯪꯕ ꯎꯄꯥꯜꯇꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯍꯜ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯔꯒ, "ꯏꯄꯥꯒꯨꯝꯂꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" ꯑꯍꯜ ꯑꯗꯨꯅ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯅ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯛꯂꯕꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯑꯣꯏ ꯑꯗꯣ ꯍꯦꯂꯣꯏ ꯌꯥꯏꯃꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯗꯨꯅ ꯃꯥꯅ ꯅꯪꯕꯨ ꯋꯥꯈꯜ ꯆꯣꯏꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯁꯤ ꯑꯅꯥ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯅꯪꯕꯨ ꯎꯍꯧꯕꯗꯒꯤ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯀꯟꯕꯤꯔꯤꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯃꯝ ꯑꯊꯦꯡꯗ ꯅꯇꯣꯝꯇ ꯆꯠꯀꯅꯨꯀꯣ꯫ ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯅꯪꯒꯤ ꯁꯒꯣꯜ ꯑꯁꯦ ꯊꯧꯗꯨꯅ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯆꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯇꯟꯗꯟ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯔꯥꯙꯦꯁꯨ ꯄꯥꯈꯠꯇꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯔꯥꯙꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯥꯏꯆꯦꯟꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯥꯏꯆꯦꯟꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯔꯥꯙꯦ ꯀꯞꯂꯒ ꯌꯥꯏꯆꯦꯟꯕꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ, "ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯝꯒꯅꯤꯗ, ꯂꯥꯏꯔꯦꯝꯕ ꯃꯍꯥꯛꯅ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯂꯣꯏꯔꯝꯒꯅꯤꯗ꯫
ꯃꯍꯥꯛꯄꯨ ꯂꯥꯠꯆꯔꯨꯕꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ꯫ ꯃꯇꯨꯡꯗꯗꯤꯅꯦ ꯂꯦꯝꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯃꯍꯥꯛꯁꯨ ꯄꯥꯎ ꯑꯁꯦ ꯈꯪꯍꯟꯁꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥꯅ ꯐꯔꯦ ꯏꯆꯦ ꯏꯕꯦꯝꯃ, ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯔꯥꯙꯦꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯕꯤꯈꯣ꯫ ꯊꯥꯗꯣꯏꯅ ꯏꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯁꯦꯕꯥ ꯇꯧꯖꯔꯛꯑꯣ ꯍꯥꯏꯕꯒꯦ? ꯔꯥꯙꯦ ꯊꯥꯗꯣꯏꯒꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯁꯥꯟꯇꯤ, ꯉꯁꯤꯗꯤ ꯑꯩ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ, ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯁꯥꯟꯇꯤ ꯉꯛꯅ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯑꯗꯨ ꯀꯣꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯔꯥꯙꯦ ꯊꯥꯗꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯁꯥꯟꯇꯤꯗꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯔꯥꯎꯅ ꯏꯁ ꯀꯔꯤꯒꯤ ꯌꯥꯗꯅꯤ, ꯑꯗ ꯏꯆꯥꯁꯤꯡꯒꯤ ꯋꯥꯐꯝꯅꯤ, ꯑꯩꯗꯤ ꯍꯤꯡꯂꯤꯉꯩꯁꯤꯗ ꯃꯐꯝ ꯆꯥꯅ ꯊꯥꯖꯕ ꯄꯥꯝꯂꯕꯅꯤ꯫ ꯔꯥꯙꯦꯅ ꯍꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯑꯗꯨꯃꯛ ꯌꯥꯕꯅꯤ, ꯌꯥꯗ ꯌꯥꯄꯣꯠ ꯅꯠꯇꯦ꯫ ꯁꯥꯟꯇꯤꯁꯨ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯨ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ, ꯌꯥꯗ ꯌꯥꯄꯣꯠ ꯅꯠꯇꯦ꯫ ꯃꯃꯥ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯀꯥꯏꯅ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯏꯀꯥꯏꯅꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯅꯩ꯫ ꯊꯥꯗꯣꯏ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯂꯤ, ꯏꯀꯥꯏꯃꯟꯕꯅ ꯃꯌꯨꯝꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯅꯤꯅ ꯌꯥꯅꯔꯕꯗ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯗꯣ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯝꯕꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯕꯨꯛꯇ ꯈꯨꯠꯇꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯏꯇꯥ, ꯃꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ? ꯂꯦꯝꯕꯅ ꯂꯃꯟ ꯈꯨꯝꯂꯤꯅꯤ, ꯅꯪꯕꯨ ꯃꯕꯨꯡ ꯃꯆꯜꯅꯤ ꯀꯥꯏꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯍꯥꯏꯈꯤꯗꯥꯏ, ꯈꯨꯠꯇꯨꯝꯅꯒ ꯁꯨꯈꯤꯗꯥꯏ? ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯂꯛꯂꯕꯅꯤꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯍꯦ ꯅꯨꯄꯤ ꯐꯪꯗꯕ, ꯈꯪꯅꯤ ꯅꯪ ꯂꯩꯔꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯣ ꯐꯩꯖꯣꯝꯅꯦ ꯀꯩꯅꯦ ꯑꯉꯥꯡ ꯃꯆꯥ ꯁꯥꯒꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯨ ꯊꯨꯡꯖꯗꯨꯅ ꯌꯥꯏꯆꯦꯟꯕꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫